Haibasimudaram Uchadi, Asimaru Pauda, Infal Ukru Lambida Mapam Anida and ASEAN IM Nichinabasina ambush Toropada, Commando Personal Amaside, and Isole Mapunga Pau Pizari. Ngasi ayu Ukrul District tunga mapam manida ASEAN IM ni jingnabasingna ambush tawrapdagi commando personnel amasire ani sokle ahan bathawdok oina ngasi ayu pung 8:30 muk chatpa aduaida Litan Police Station gi manung chana leiba Mahadev amadi Litan ga lonaba mafam amada Manipur Police Commando gi kangbu amada ASEAN IM ni jingnabasingna ambush tawraki Nakal anina minute tara no make up na ki thawdo sida thawa police commando ge personnel ani soktuna Janims hospital da pukatuna lakanari makoi ani adudi naming thang nomsong chehi kungamapan tuibong khuldagini amasung khumukcham amuthoi chehi kuntragumdoi kakjing khunodagini amuthoi ka hena sokpadagi Janims da CT scan lowa yadabadagi lanai clinic amada lownaba puki ani suba thawdo oina nahan makhai ukrugi law and order ngaknaba thamlamba commando IRB MR personnel sing ayupung 8 rom taba aduaida ukruldagi Imphal thorokpada Hundungri gate number 2 amade nungsangkhong anigi lonaba semkhai khulda ASEAN IM ni jingnabasingna nomei kapsilaki maduda security force na suhanduna nomei kapki thawdo sida Imphal East Commando gi personnel ama sopadagi Assam Rifles gi unit hospital da lakanaba ngamdana lekidre hauzik Imphal amade ukrul gi thawdok thofam singda DIG Range 1 AK Muiva Imphal East ki SP angam kamaina luchingba ahenba forcing changsingkre Janims da lakanariba commando personnel anigi fibam DGP additional DGP na luchingba makok thomba officer singna laktuna yengsingkre ukrul da thamlamba forcing thorokpada asoi angam yaudana ba mangjona na Imphal dagi commando singna Imphal ukrul lambida ROP tawduna leringaida ahanbagi thawdo odu thokibani ningsingba yai ukrul da thamba CRPC gi section 194 gi atingba lokthokraba matung district asigi law and order gi fibam phagalaktuna mafam asida thamlamba forcing government na lauthoknaba firep laukibani hauzimak makhata na oiraliba fibam asigi matangda governor na chief minister amade deputy chief minister kauduna khanakre hairi deposit tawdabadagi juridagi chingdabani haina FCI ge DGM KSS thoibana phungdokhiba wafam asi officer ama oibada matik chade Manipur Miam amasung government da minambani haina Manipur Drug Owners Welfare Association ge president H Ranjana phungdokre wafam asi ngasi association asi office ta pangthopa pawmisinga unabada mahana phungdokhibani mahana makata na June thagi tang 13 amasung September ge tang amada State Bank ki khutangda Food Corporation of India da deposit tauki department na sell lokraga lawde habisi FCI ge DGM officer of the matik chade haibani amarom da housing state asigi darkar oba cheng numit humfuni lei hairiba asi angapopoi housing Imphal da cheng numit nifuni khaki lei Dimapur Senapati amadi Jiribam da leiba cheng Imphal da lei haina masing hena pansinduna Manipur Miam amadi government lana pau tamsinba masigi mathakta cheng jingbada bhara chauna piduna cheng jingba laibak thibani Imphal jiri lambi asi FCI ge DGM na mirai riba asigi agenda kari leibagi Imphal da leiriba regional office asi mathau tawdre Dimapur ge yakayengduna thabak tawduna leiri haiki taramaina magi department na lograba पैसा सीमाना थमदे हाइदना FCS की पोट यावरगा माना पजामे अदु FCI निगा FCS का पुंजन में यारोय माना नुमी हुंफुनी की लई है ना बाता दबा अमदी ऑफिसर हम ओबगी मतिक जा दबा हाइ तारेनी मागी डिपार्टमेंट ने पैसा लौग्रबा मा मसा मंगना मखुन लौद्रगसु मा मसा न लौरबा पैसा दुबु तांगवान द लौग्रबा पैसा सिबु कंप्लीट थमग्रबनी कोई पैसा से अदुगा माना तांगनि पामुक थमदी हाइरगदी मासे मतिक चाबो विचारम ओइरिब्रा अदुना यामना अचौबा प्रजा द मिनम्बा प्रजा मियाम द मिनम्बा दुगुम्बा ऑफिसरनी लोइना स्टॉक पोजीशन जुमा हुरालोना द हाइबा स्टॉक पोजीशन सु Additional SPY Victoria matik chaba action lokakadabni haina JC ILPS student wing na dabi tawrali ngasi MSU office ta pangthokiba pawmi phamda student wing asigi convener sanasam Subhash Chandra na phongdokiba da tha asigi tang manga da student wing asigi thomi singna singjamai area da mitop khandopagi thabak chathaki maduda non local ama Tasri Enterprises ta chensin ki
mahak puthokna bahabeda proprietor Y Debson ga student wing gi thomisnga awai akum taunaki madugi matung taba oina mahapul lakna ba khangan bedagi nomaibungda leba JCILPS ki office ta ngarang lakhi mafam aduda leramba thomisnga wahai wata kanna awai akum taunarapadagi khut thokna khanaki madugi matung taba oina Debson gi machanupi additional SP Y Victoria laklaga mafam aduda leramba thomising fagat ki mahangna chathakiba thabak thawung adu yaningde athuba matamda mari leinaba authority na mahagi bathakta action lawgadabani fazin kiba thomising condition amata yauduna thadorgadabani haiki थोदोसिगे मरी लेना फजिन किबा एगी स्टूडेंट विंग की कंटेनर यावना हागे मा महिरोइ सिंग अथुबदा कंडीशन यावना थादोर कदमनी करिगुंबा कंडीशन यावना थादोर तबा लबदी एगी थंग तारपदा एगी स्टूडेंट विंग ना थंजंग थल मखा क्या की संसिल लगने आना बै सरकारना बिल तौसरी अदुगा जी संसिलिबा मणिपुर सरकार अमदी कमिटी की योइ सिंग की सिलिबा मुथांग स्टेजदा मैखाइ ताजु फावबा मणिपुर सरकार अमदी कमिटी की योइसिंगा वरी सानागनेना तौरिबा थौरम असिदैदा स्टूडेंट विंग की सरुक यारबैना प्रेस की थोंदा लेबाम यान थोंजरी Langban gi noma panba numit ka mari leinana iramdam asigi ngamkhai kaidanaba changsingkhiba khongjungda thawaina pontha pikraba thaubasingi mafamda heitha leithabagi thoram amangasi ke kurpata leba thaubasingi kubamda pangthokre UCM na sindana pangthokba thoram aduda lup asigi president Waina Bachandra amadi atai civil society organization ima singi lup kayana saruk yaki thoram asiga mari leinana UCM ge president Waina Bachandra na paumi singda phongdokhibada UCM na chahi khudingi athaubasingi thawaina leitana leinana ba thoram asi pangthokna lakli uinana hauzik United Naga Council na Naga tabalam singda chathariba matam kaktaba ban asina jing amasung tamda leiriba praja miyam da awaba nang hale pandam amatana na ba ban blockade pokulai oina sizina ba haibasi chumde masi crime against humanity miyoi bagi hingbagi hakmat pani haina lawi haiba wafam kaya phongdokhi United Naga Council na matam kaktana jingi Naga tabalam singda akogi gari chelanda bagi blockade amakak chathariba Toydono UCM gi miyengda yamna inhuman oiba miyobagi adugumna waklol chendaba adugumna ba thawung amani haina lawi gi matam kaktaba haiba kari hatare miyamda akogi saithengje haininga leitena piba adugumna ba amaka oibna maram orakanda akogi hariba makogi matam kaktaba blockage masi ko khudimuni yabum tokte yamna inhuman oiba adugumna thawung amani haina khale aduga asigumba akogi lifeline oriba lambi singda akogi matam kaktaba blockade tawba haibase masi akogi Manipuri khaktagi mayokta natabada akogi miyoiba jati gi mayokta chathaba adugumba crime amani haina lawba yai राष्ट्रीय विज्ञान एवं प्रौद्योगिकी संचार परिषद RVPSP डिपार्टमेंट ऑफ साइंस एंड टेक्नोलॉजी गवर्नमेंट ऑफ इंडिया अमसुंग मणिपुर गवर्नमेंट के साइंस एंड टेक्नोलॉजी डिपार्टमेंट के स्पॉन्सर मखादा NCSTC नेटवर्क दसिंदना संगाफम दलेबा सेंट एंथनी अंडरस्टैंडिंग Weather and Climate Haiba Timda Kunithoi Subat National Children Science Congress English ni taramari pangthokre Imphal iski oina pangthokba tharam aduda St Anthony High School ge administrator Achan Hongre na special guest amasung school asigi principal Rita Pamai Science Teachers Forum Manipur ge General Secretary L Navakumar na president member oina saruyaki Indira Gandhi National Tribal University Regional Campus Manipur ge Tarukshuba Foundation Day Jungmerong Daleba Adim Jati Complex Daleba Amity Hall da Pangthokre Tharomasida Commissioner High and Technical Education PY5 Indira Gandhi National Tribal University Amar Kantake Vice Chairman Professor TV Katimjoy Amasung Professor Gangmoy Kamai Susaryaki PY5 na Mairi Singbu Tungi Afaba Yumbidel Sing Oinana Bhonabada Oja Singi Thaudang Lay Haiki Professor Gangumai Kamena Tribal Singna ngasi mahimasingda sothariba asi mengkhana bohonabada Indira Gandhi National Tribal University Regional Center asina achoba thodang lauri Center asi mapung faba University ama oheningbagi apamba phongdoki UNACO School Khomana Sidana Ojasingi Oiba Communication amasung Adolescent Learners Sabagi Matangda Nomagi Oiba Interaction Program ama School Asigi Conference Hall the Pangthokre Council for Teachers Education gi BA Makhada Pangthokba Thoram asida Manipur Chapter gi President Dr. T.S. Asa MU English Department ke Professor Dr. I. Gambhir DCE International ge General Secretary Professor Nelima Bhagablisu Saruyaki Dr. T.S. Asana Oja Singna Mahiri Singda Larikta Yawba Khak Hainana Bahonabagi Mahuta Ano Anoba Mahiri Singda
ꯀꯥꯟꯅꯒꯗꯕ ꯀꯌꯥꯁꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯈꯤ. Men and women who are creative, intensive and discover, who can be critical and verify and not accept everything they are offered. Maruiba Pamukana Pizari. Imphal Ukru Lambida Mapam Anida NSCN IM ni Chungnabasina ambush Toropada Commando Personnel Amasiri Ani Sole. Miyang Tabiru Sibamukana Krumjari.